Kakwa Naurem Lekaidagi RK Casperbu Nomaina Kaptuna Mihathina Hatkibagi Mayokta JAC against the brutal killing of RK Casper and wounded of 7 persons. Naurem Lekaina Wakat Mifam Pamnaba Silang Lingai Talakta Wakalta Nahodabadagi JAC Amadi Police Anigi Marakta Chawna Muknabuthokre. Malemgi Mamalon Numit Kamari Lainana Aiba Singi Complex Ama Sabinaba Ningthauda Memorandum Pisankre. Miyamgi Thabak Tauge Khanbadagi MP Oikibani Tumduna Leithokloi Haina MP Lesemba Sanazawna Fongdokre. Yes to life, no to drugs Cybertimda Lakliva Marsi Tang Tareta CCSK Amadi UCSCK Anina Punna Kusamnana War on Drugs Ki Sarugamoina Miyam Gyoiba Kongchat Amachatlagani. RPIA ki State President Mahesh Thaunauzam ki yumda sakhangdaba singna nongmai kapsilambagi thodokpu yaningdaba phongdoktuna kaisamthong laisom leirak amadi moirang ningthogi apunba mairapaibi singna yaningdaba phongdoktuna wakan mifam chathakre. Pioneer Unified Club na sinduna Thobal Khunauda COVID-19 and Disaster Risk Reduction haiba teamda awareness program ama pangthokre. West Bengal amadi Assam ki ahamba phase ki mikhal ki notification ngasi issue tawkre. Ahamba phase ki oina West Bengal da constituency kontra amadi Assam dana assembly constituency nifu taret ni.